Praise the Lord. Ahanba magtada, yengbiriba, amasung tabiriba, ichilinaw sing, ichilima pabung sing, marup sing, wajah sing, mayam pumnamakpu dayanan laishramna, Kanbiba Mapu, Prabhu Jesu gi sengthoiriba minglenda, yaifa mongol pizzabaga loinanai kai khumnazari, nada yektaba, tektakaiduba oibiu, fattabadagi anabadagi, manung matam chadana asiana thukkadoba leramba taragasu adomdagi, Prabhu Jesu na adomdagi fattaba pumnamak lauthokpiba oisanu. Amen. Mayam ngasi social media da video reel amakak viral oiraga lerammi. Mase ina thengnajabani mayam. Haiba video se Prabhu Jesu Christa Christian gi maramda ko. Mase ujaba matamda kariguma khara phongdokningbagi apamase mayam aigi thamoi da phaujarakpani. Ei kharadang phongdoknaba hotnajarake. Ahanbada tabiu mayam mate amase hana yengbiu. Film amadagi lauthorakpa scene amani ado film gi maming su ai khangjade film su ai yengjadri adubu masida mayamna khanaba wakhal aduga Christian oire haibagi mawong amakha kis yamna fazaba director sina masida lengiba phongdokningliba wakhalona se mayamna khanaba wakhaloni ko aduga Christian ko bakharana su tawbagi mawong do adu maikhoina ubagi maramna direct tawrakpani ko film se ahanbada yengbiu tabiu koi punna chadisbu kadaidano haibani church tane pupu sista karinoni haishu yaima nang Christian olabrane baji Fajabiyogi mapamju Christian on mududa Fajabina haiman mudagi Lagi lai chapmanayana Fajabini baji adudi nang Christian on bagi jana pathatudi phajana khangabra khangduda baji ibema isagi senglaba lining la shongu thadoklaga atupa kamlup amagi lining la shon lawruribadi imogi kari ahin ba pambalibadagi lawruriba kaigino bazina se akup thana hangi sibo sidi isa gi apambada chachabani kaino chalamage hoi isa gi apam sapradane aina kari shothing ba leiteko adugune nakhoine lining si chalibagi maramdi ayuk anta hogalaga iruja maithajaraga dhup thamai katningdaba amadi napurabagi mateng pangingdabagi natran he kaino bazina haibidubo akhoi su yanabagi matungina yum panjari ye hoi yanabudutani na soiba laibse nakhoi thamoi sengna lai khoramba chatpa natte nasa kumthungna ba chapani ne natra as thabak salam daisna ne komte yaro he kadai laksali do hongi yaima ai nanga wama tanage khanage dan lakpani matang chadre kone khanara suyaida chalu Aubaje adu thamoi sengna lai khorumuko chalu migi lai sangado mangthongna badi chakanuko masida akhoi mapa asina ko ahal asina hangai madudi nekhoi punna chatlibadubu kadaidano duda magi masuni pa male maduna church tani pupu haina hai ko duda church ta haidina hai ko nangbu masanupa da hangmani nangbu Christian olabrane aduda masanupa duna hairakpado baji phajabigi mapamsu Christian onbaduda phajabina haimanbadagi lai chap mane haina changbani baji haidana masanupa sina khumaine bako aduda mapasina amuk hange adudi nang Christian onbagi chatna pathap tudi phajana khanglabra haina mapasina hangaku matamda masanupa sina khangdeda baji haika maramdi magi nupi haibidi fazabigi mapamna Christian only haiduna mahaksu onbani haibise tae maram amasung mahak karisu khangde Christagi maramda ko aduga mathangda mapasina amuk hange isagi senglaba lining laison bu thadok laga atopa kanglup amagi lining laison laururibadi imo gi kari ahenba apamba leibadagi laururiba haiduna ko mamauda mu hangaini bako mamausina kaigino bazina asugyam kupthana hanglisibo ai mamose saurap tawraga hairikpani bako sidi isa gi apambada changbani kaino hai smai hiring eda magi masunupa sina ai chalamage kaina ko pi taning dabugi mawong dabo ai chalamage kaina hai Houjik mapa sina mo hiring bako isa gi apamba chatpani ne aina karisu athingba leite ko adubune nekhoine lining asi chatli bagi maramdi ayuk nganna hogatlaga
iruzaba maitharaga dup thangmai katningdaba amadi napuroibagi mateng pangningdabagi natrane haduna mapasina ahalasina ko hangaine bako aduda mamausina mu khume kaino bajina haibiribadubo aikhoisu yanabagi matungina yum panjariye haduna khume ko mahana aduda kainosina mu Houjik mapasina mu hairise hoi yanabadunine asoiba laibase nekhoi Thamoi sengna lai khuramba chatpanate nasa komthoknaba chatpanine natra haiduna haire mamau nupisina hairine bako mayam as thabak chalamdai sida daw ka mata yaroi he haina hairamaga chatkhre aduga adubu mapasina hairakpado masanupada ai karigumba waahei khara nanga tanagena lakpane adubu matang sadre adubu Thamoi sengna lai khuramuko migi laisang ado mangthok nabadi chatkanuko haiduna haiba yam tenba video se viral hoiraga leramani mayam Facebook ta ko masi thengnajaba matamda aigi nungda loinabiba aigi tipa Ishwar Jesu Christa Nazareth ki pa Thamoi singmana karigumba khara phongdok haninba sengonda phojare me mase mayam na khannabaduni asigumba Christian se leibagi maramna director aduna semakpani aduga thajadaba singi wakhalda khanbaduni ba mayam uribase Prabhu Jesu na ekhoi da hai madudi nekhoi na taibang panbada ekhoi na taibang panbada ekhoi thambiri base ekhoi taibang panbagi mangal oinabagi damaktani ekhoi na afaba thabak tawduna sargada leiba ipa Ishwar bu mi singna thagatnaba kanano haibado khangnabagi damaktani chingthakta leiba sahar lotpa yade ekhoi se chingthakta leiba sahar ohenbire ekhoi se light of the world taibang panbagi mangal ohenbire natra mayam asigi mayam matang asidako aina kharadang aige wakhalon kharadang thamjage ahanbada ai isamak ai dharma punamak respect tawjei dharma punamak ki afaba pautak na thali adubu aikhoina dharma ngakpase khwaidagi hena maru oi haiba wakhal sini ai kanagumba dharma amatada mayam ai hullaga ngangjaba nachade ai isamak Christian yadabagi maramna pastor phawda phuramani adubu ngasidi khangjabagi maramna ipa Ishwarna phongdokpibagi maramna achumbado aina mayam tahanjaningbagi maramda phongdokpibani mayam asigumba family su leramgani haibase ahanbada thamjage aigi iwana aigi nupana hairapudagi karisu khangdaba aigi nupana Christian oyena oiba natraga aigi nupina Christian oyena oiba natraga su nupaduna hairakpada aigi nupigi mapam su Christian oigre Christian changre haina oirini hai mayam haibagi arthadi magi mapam yenge magi nupi yenge magi mapuroiba yenge Jesu yengdre mayam point se Prabhu Jesu yengdaba Jesu khangdragadi Christian haina kauraga kanade Christian changba haina hairaga kanade aduga mayamda ina phungdok chaningbase adom Bible amutang paraga yengbiu Christian hariba ming ase Prabhu Jesu Christa na tholamba nate mahaki sebok followers singna tholamba nate mase Antiochia hariba mafamdo Antioch tane Jesu Christa bu yadaba maramdi Jesu Christa na Ishwargi machanupani hairakpa ashiba hingalhanba Jesu Christa se magi matipal se urakpa matamdane mekhoina ne yadabagi maramna Ishwargi machanupani ka haibaduda karem kathainabagi maramna thonkiba mamingneba Christian maramdi Jesu Christa na dharma sandokpa lakpa nate adubu dharma thunghanba lakpani haiduna Holy Bible na takpi me ga mathangda aina phongdok chaninglibase Christian oiba haibase pap kokcheba punsini hariba Jesu Christa Jesus Christ hariba mapu asina historical oina taibang panbada lakpiramduna mahakna pokpadagi chahi masing thiduna 2026 haribani ko Prabhu Jesu Christa hariba Jesu Christa na masagi chai kunthrawamdu makhai surakpa matamda miyoibagi pap ki damakta aikhoina tawkhiba tawriba amasung tawrakkadoriba phattabagi damakta miyoibagi damakta mahakna Kalvari gi cross ta pangtini mase historical ni mayam hajinaba wakhana sagat punate aduga mahakna haibirami ai humni suba numite hingatkani haiduna amasung mahak hingatki numini funi leraga changna sargada kaki hariba Jesu Christa na kauri khoida waraba polum puraba choktharaba thabakana suba pumnamak aingonda lau aina potha hanbige Jesu Christa thajaba punsi sidi potha ba punsi karigino maramdi
ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯤꯔꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯉꯦꯕ ꯄꯥꯡ ꯇꯤꯡꯉꯤꯕꯁꯤ ꯆꯨꯝꯅ ꯑꯗꯨꯝ ꯇꯤꯡꯕ ꯅꯠꯇꯦ ꯃꯌꯥꯝ ꯆꯍꯤ 38 ꯃꯈꯥꯏ ꯍꯥꯏꯕꯁꯤ ꯄꯥꯈꯪ ꯖꯪ ꯐꯥꯔꯛꯄꯅꯤ ꯃꯈꯨꯠ ꯑꯁꯤꯗ ꯌꯣꯄꯤꯅ ꯖꯩꯔꯒ ꯎꯗ ꯌꯩꯁꯤꯜꯂꯦ ꯑꯁꯤꯗ ꯌꯩꯁꯤꯜꯂꯦ ꯃꯀꯣꯛꯇ ꯇꯤꯡꯈꯪꯉꯛꯇꯒꯤ ꯂꯨꯞ ꯎꯞꯁꯤꯜꯂꯦ ꯃꯥꯒꯤ ꯄꯨꯛꯅꯣꯞꯇ ꯇꯥꯅ ꯊꯤꯟꯕꯤꯔꯦ ꯃꯅꯪꯒꯟꯗ ꯗꯥꯛꯐꯝ ꯅꯥꯏꯅ ꯐꯨꯔꯦ ꯃꯈꯣꯡꯗ ꯌꯣꯄꯤꯅ ꯎꯗ ꯌꯨꯡꯁꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯤ ꯅꯤꯡꯊꯧꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯗꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯃꯅꯥꯏ ꯃꯁꯦꯟ ꯁꯪꯒꯟꯅ ꯊꯝꯃꯤ ꯃꯥꯒꯤ ꯃꯪꯐꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯕꯨ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯀꯟꯕ ꯌꯨꯋꯥꯔ ꯍꯥꯈꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯤꯕꯅꯤ ꯁꯔꯒꯗꯒꯤ ꯁ꯭ꯋꯔꯒꯗꯨꯠ 2 ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯅꯨꯡ ꯑꯗꯨ ꯏꯟꯊꯣꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯤꯡꯒꯠꯈꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯝꯕ ꯏꯟꯗꯤꯌꯥꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯅꯥꯅ ꯁꯟꯗꯣꯛꯏ ꯃꯤꯅ ꯈꯪꯗꯕ ꯃꯤꯅ ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯔꯛꯏ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯃꯥꯒ ꯍꯦꯛ ꯂꯩꯃꯤꯟꯅꯔꯝꯕ ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯁꯥꯎꯠ ꯀꯦꯔꯦꯂꯥꯗ ꯂꯥꯛꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯈꯤꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯑꯩꯁꯦ ꯑꯋꯥꯕ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯋꯥꯔꯦ ꯑꯩꯁꯦ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯔꯝꯗ ꯋꯥꯔꯦ ꯑꯩ ꯐꯦꯃꯤꯂꯤꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯕꯒꯤ ꯃꯔꯝꯗ ꯋꯥꯔꯦ ꯑꯩꯒꯤ ꯏꯆꯥ ꯐꯠꯇꯕꯒꯤ ꯃꯔꯝꯗ ꯋꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯂꯩꯔꯕ ꯄꯣꯠꯂꯨꯝ ꯂꯩꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯕꯤꯔꯤ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯑꯩꯒꯤ ꯄꯣꯠꯄꯨ ꯑꯁꯤ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕꯁꯦꯀꯣ ꯑꯩꯒꯤ ꯄꯣꯠꯄꯨ ꯑꯗꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯀꯧꯔꯤꯕ ꯄꯣꯊꯥꯕꯁꯦ ꯍꯛꯆꯥꯡ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯅꯥꯕ ꯐꯍꯟꯅꯕ ꯈꯛꯇ ꯅꯠꯇꯦ ꯂꯥꯏꯔꯕ ꯀꯣꯛꯅꯕꯒꯤ ꯈꯛꯇ ꯅꯠꯇꯦ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕ ꯌꯥꯝ ꯂꯨꯔꯕ ꯋꯥꯍꯩ ꯑꯃ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯦ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯔꯤꯕ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯁꯦ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ 2 ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯁꯔꯒ ꯂꯩꯕꯥꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯦꯜ ꯍꯦꯚꯟ ꯖꯟꯅꯠ ꯖꯦꯍꯟꯅꯨꯝ ꯁ꯭ꯋꯔꯒ ꯅꯔꯛ ꯍꯥꯏꯔꯤꯕ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯗꯣ ꯀꯣꯛꯄꯤꯈꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯂꯝꯕꯤ ꯑꯗꯨ ꯑꯆꯨꯝꯕꯗꯨ ꯍꯤꯡꯕꯗꯨ ꯑꯩꯅꯤ ꯑꯩꯒꯤ ꯃꯄꯥꯜꯗ ꯅꯠꯇꯅꯗꯤ ꯃꯤ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦ ꯍꯥꯏꯔꯤꯕ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯊꯋꯥꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯁꯜꯚꯦꯁꯟ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯄꯤꯕꯤꯕꯒꯤ ꯃꯔꯝꯅꯅꯦꯕ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯗꯨꯅ ꯊꯥꯖꯔꯤꯕꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯅꯕꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯊꯕꯛ ꯐꯪꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯩꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯌꯥꯗꯦ ꯅꯨꯄꯤꯁꯦ ꯑꯩꯅ ꯂꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒꯦ ꯅꯨꯄꯥꯁꯤꯒ ꯌꯨꯝ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯒꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯊꯋꯥꯏꯒꯤ ꯃꯔꯤ ꯄꯤꯕꯤꯕꯅꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯊꯣꯏꯕꯅꯤ ꯄꯥꯁꯇꯔ ꯐꯨꯔꯝꯕꯅꯤ ꯃꯌꯥꯝ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯑꯍꯤꯡꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯈꯤꯇꯪ ꯁꯣꯏꯕ ꯋꯥꯍꯩ ꯑꯃ ꯁꯣꯏꯕꯗ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒ ꯐꯨꯗꯒꯤ ꯍꯥꯠꯇꯒꯤ ꯅꯣꯡꯃꯩ ꯅꯝꯕꯤꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯤ 5-6ꯅ ꯄꯥꯁꯇꯔ ꯑꯃ ꯐꯨꯏ ꯑꯍꯤꯡꯗ ꯈꯣꯡꯎꯞ ꯎꯞꯄꯒ ꯑꯗꯨꯕꯨ ꯃꯃꯥꯏ ꯀꯥꯏꯔꯤꯕ ꯄꯥꯁꯇꯔꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯖꯩ ꯖꯤꯁꯨ ꯅꯪꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯈꯪꯖꯗꯕꯒꯤꯅꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯄꯥꯞ ꯇꯧꯈꯤ ꯃꯌꯥꯝ ꯑꯗꯣꯝ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯄꯥꯞ ꯍꯥꯏꯕꯁꯤ ꯍꯤꯟꯗꯤꯒꯤ ꯃꯔꯣꯟꯅꯤ ꯏꯪꯂꯤꯁꯇ ꯁꯤꯟ ꯀꯧꯏ ꯃꯩꯇꯩꯂꯣꯟꯗꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛ ꯃꯆꯤꯟ ꯊꯤꯕ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯄꯣꯠ ꯍꯨꯔꯥꯟꯕ ꯑꯣꯛꯇꯕꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯃꯤ ꯍꯥꯠꯄ ꯄꯨꯝꯅꯃꯛꯁꯦ ꯄꯥꯞꯀꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯀꯥꯔ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯐꯥꯍꯧꯗ꯭ꯔꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯆꯂꯥꯟ ꯇꯧꯔꯦ ꯆꯂꯥꯟ ꯄꯤꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯖꯦꯜꯗ ꯊꯝꯒꯅꯤ ꯃꯌꯥꯝ ꯁ꯭ꯀꯨꯇꯤ ꯊꯧꯕ ꯃꯇꯝꯗ ꯕꯥꯏꯛ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯎꯞꯍꯧꯗ꯭ꯔꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯅꯪ ꯆꯂꯥꯟ ꯄꯤꯌꯨ ꯆꯂꯥꯟ ꯄꯤꯗ꯭ꯔꯒꯗꯤ ꯖꯦꯜꯗ ꯊꯝꯒꯅꯤ ꯃꯔꯝꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯊꯨꯒꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯙꯔꯃꯒꯤ ꯋꯥꯍꯩ ꯊꯨꯒꯥꯏꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯒ ꯍꯥꯠꯇꯣꯔꯛꯄ ꯃꯇꯝ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯛꯄ ꯃꯇꯝ ꯃꯤ ꯑꯃꯅ ꯂꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯃꯠꯇ ꯂꯥꯟꯗꯕꯒꯨꯝ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯟꯕꯒꯨꯝ ꯃꯉꯣꯟꯗ ꯋꯥꯔꯛꯄ ꯐꯨꯕ ꯆꯩꯕ ꯍꯥꯏꯔꯤꯕ ꯄꯥꯞ ꯃꯤ ꯍꯥꯠꯂꯤꯕꯁꯦ ꯑꯁꯤꯒꯤ ꯆꯂꯥꯟꯁꯦ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯃꯇꯝꯗ
Hariba sigini hell khamnung leiba norok jehannum haribase. Asidagi kanbinabagi damakta Prabhu Jesu Christa lakpikibani mayam. Amasung kanbiram labani hai mayam. Kanbiram le. Hariba Jesu Christa mahaki nungsibase ai mayamda phongdoksage ko mayam. Mina chatnei haiduna chatkadabu natte mayam. Mina taunei haiduna tawgadabu natte. Jesu Christa gi matau tambiu. Mi gi matau tambiganu. Mi kanasu mapung oidabani. Mapung fadabani. Mi pumnamakpu pap cheli amasung Ishwar gi matik mangal dagi sothei hai. Adubu Christa Jesu da leiba handok piba dugi mapal na Ishwar gi thaujal na ekhoibu lemna chumhanbi hai mayam lemna. Aduna mi yengbiganu Jesu Christa yengbiu. Holy Bible pabiu. Ipa haina kaubiu. Chumnagi dum chingi ipa nate. Ipa abba adom na thabak tauramdai suramdai khudingmakta haibiu. Haiba mahak living God ni mahak ahingbani. Mahak ahingbani mahak thajabase kanglup ama khatangira. Mathangda ina thamjaningise kanglup ama khatangi nate. Taibang panbada leiba jat pumnamakta Jesu thajaba leibani. Ado amuktang search tawbiu. Amuktang thibiu adom gi manak manakta leiba jat singdane challaga hangbiu ba. Bangali da su leiramgani. Muslim singi marakta su lei mayam Maitai pangan gi marakta su Jesu Christa thajaba Christian lei mayam. Pakistan hariba Bangladesh hariba Muslim lebak Saudi Arab hariba adudasu Christian kaya ama lei karigino Jesu na hai hariba lomnai daba heaven sarga lebakta nongpok nongchup awang khadagi kuna dagi lakpa thajaba sing pullaga leigani maramdi mahakti miiba pumnamakini kanglup ama khatangi natte Ishwar bu kanglup ama khatangi oiba yagodra mayam maramdi Brahmana sibu sembirakpa mapu odo aina ngang oiringada yam hangjaraki ai siba loiraga ai siningde yam ki siba loiraga ima ipa ichili nause unararoidra aduna taibang malem lai sembi mapuna hakanano dharma su yam yam karigino dharma amaga manadriba karigino amana adugi sado lai gumna haire amana adugi sado chawaina haire Ishwar ama khatang oiraga di mi khana hangadra adubu Ishwar na hakanano ai nahaki nungsiba phangjaningi haiduna aina haijeki hariba wahang asi leibiwa maramdi hariba lai sembi mapu ama khatani mahakna pibigadauba heaven ni sarga lebak ni habise mayam thamjake aduga mayam mathangda akoigi ayuk na hogalaga mase yam thainabani ko ayuk na hogalaga nekoina Christian orise ayuk na hogalaga irujaba tanbagi natra dop thamoi katpa tanbagi natra haiduna haibiyaba ko mayam Jesu Christa thajaba punsi se ai amukaso haijeri dharma pumnamakpu respect tawji mayam ai khoina tawgodawdo Jesu Christa na tawkhre maramaduna Jesu Christa mahakna loibi kiba thabak adu ai khoina khangjaraga thagatcharak pasineba ai khoina fangnabagi damakta piraknabagi damakta Ishwar da ni banate hojik mayam khangbiu ko aina aingonda ase pibiu ase tawbiu aingonda haina isu khuramba ma lei adubu Jesu Christa thajubagi punsi sidi already Jesu Christa na piramyaba aina na koida ing thaba thanami aina na koida ing thaba pi taibang pana pibagumna pibanate mayam maramaduna masida irujabase mathau tai adubu irujaraga singbase koi haksangni nung sidi sengba ngamde maramdi irujabada nung yoba ngamde adubu khwaidagi hena luribadi haksangdagi su hena luribadi nung sini mayam aina fazana irujaraga fazana makeup tawraga scent mayam chairaga nupi ama sorokta chatpa matamda akampet ka phattaba wakhal ga loina na yengagadi ai sengdaba mini mi aigi yumlonabana ina khunkhraga ai leingamdradi sengdaba mini namza namthik tawba oktabi tawba lanabagi thabak tawba mayam phattaba mi hatpagi wakhal leiba mi hatpa taragadi ai sengdaba mini irujabagidi mathau tai adubu irujabaga loina nekhogi nung ase su senganbagi mathau tai aduga ngasai akhogi oja keno ahan aduna haibibado keno tawnaba dup thangmai thadanaba habise already Ishwarna Jesu Christa machanupana katkhre mayam wa Ishwari Bible na haibibase ko aduga kenogi napuroibagi mateng pangningdaba haiduna haibneba napuroibagi mateng pangningdabagi maramna natra ayunga na hogotpa tanbagi natra haiduna haiba Jesu Christa thajubagi punsi se mapuroibagi mateng pangningdaba nate matei manau se thawai ani ni ko mi pumnamakta thawai leina ko mayam adubu hakchang amata oire haiduna haibireba asuki mati close ba aduga nupida haibadi magi loinabida haibibase nupisa nangi napuroibado Ishwar gumna nekoina Ishwar da ikai khumnabagumna napuroibabu ikai khumnau hai aduga napuroibasa
ꯅꯈꯣꯏꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏ ꯑꯁꯣꯟꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯗꯤ ꯃꯅꯥꯗ ꯁꯅꯥ ꯆꯤꯟꯕꯅ ꯅꯠꯇꯦ ꯃꯦꯀꯞꯅ ꯅꯠꯇꯦ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯄꯨꯔꯣꯏꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯥꯒꯤ ꯃꯆꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅ ꯂꯩꯇꯦꯡ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯦꯡꯕꯤꯌꯣꯕ ꯃꯌꯥꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯃꯇꯩ ꯃꯅꯥꯎ ꯍꯣꯏ ꯈꯠꯅꯕꯁꯦ ꯂꯥꯛꯇꯕ ꯌꯥꯗꯦ ꯈꯠꯅꯕꯁꯦ ꯃꯤꯑꯣꯏꯕꯗ ꯂꯩ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯈꯠꯅꯕꯅ ꯀꯨꯏꯅ ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯊꯣꯏꯕꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯒꯤ ꯈꯥꯃꯟꯅꯕ ꯂꯩꯔꯔꯣꯏ ꯃꯔꯝꯗꯤ ꯑꯃꯅꯁꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅ ꯎꯔꯤ ꯏꯄꯥ ꯏꯁꯣꯔꯅ ꯎꯔꯤ ꯑꯩꯅ ꯐꯠꯇꯕ ꯑꯃꯝꯕꯗ ꯇꯧꯕꯗꯣ ꯃꯉꯥꯜꯗ ꯎꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯕꯗꯣ ꯑꯩꯅ ꯇꯧꯔꯒꯅꯦ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯏꯄꯥꯅ ꯎꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯐꯠꯇꯕ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅꯁꯨ ꯈꯜꯂꯦ ꯅꯨꯄꯥꯗꯨꯅꯁꯨ ꯈꯜꯂꯦ ꯈꯥꯃꯟꯅꯕ ꯂꯩꯔꯔꯣꯏ ꯅꯨꯡꯁꯤꯕꯅ ꯊꯜꯂꯅꯤ ꯃꯌꯥꯝ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕꯁꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯃꯄꯥꯒ ꯃꯆꯥꯒꯒꯤ ꯃꯔꯤꯅꯤ ꯖꯣꯍꯥꯟꯗ ꯍꯥꯏ ꯏꯐ ꯌꯨ ꯕꯤꯂꯤeve in Jesus will give you power to become a child of God ꯅꯪꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯒꯣꯗ ꯂꯩꯁꯦꯝꯕꯤ ꯃꯄꯨꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯑꯣꯏꯕ ꯐꯪꯉꯦ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯗꯣ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯖꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯐꯠꯇꯕ ꯑꯩꯅ ꯀꯔꯝꯅ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯍꯣꯏ ꯃꯤꯡꯒꯤꯗꯤ ꯀꯧꯈꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯕꯤꯔꯛꯇꯣꯏꯁꯦ ꯑꯩꯒ ꯏꯁꯣꯔꯒꯒꯤ ꯃꯔꯛꯇ ꯑꯗꯣꯝꯒ ꯏꯁꯣꯔꯒꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯕ ꯑꯗꯣꯝꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯩꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯈꯦꯡ ꯇꯥꯔꯕ ꯍꯛꯆꯥꯡꯗꯣ ꯎꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯃꯌꯥꯝ ꯍꯜꯂꯦꯂꯨꯌꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯅ ꯍꯥꯏꯕꯗꯨꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏ ꯈꯨꯔꯝꯃꯨꯀꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯍꯥꯛ ꯏꯁꯣꯔꯅꯤ ꯃꯌꯥꯝ ꯀꯣ ꯏꯁꯣꯔꯅꯤꯀꯣ ꯃꯌꯥꯝ ꯃꯍꯥꯛ ꯑꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯏꯁꯣꯔꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯡꯈꯛꯀꯤ ꯅꯠꯇꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯊꯪꯁꯤ ꯉꯥꯛꯎ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯕ ꯀꯧꯏ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯥꯟꯅꯕ ꯊꯤꯔꯒ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯤꯒꯅꯨ ꯊꯋꯥꯏꯒꯤ ꯂꯝꯕꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯇꯠ ꯄꯥꯇꯠꯄꯒꯨꯝꯅ ꯊꯝꯕꯤꯔꯣꯏ ꯍꯥꯏꯔꯤ ꯃꯌꯥꯝ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯧ ꯇꯁꯦꯡꯅ ꯏꯄꯥ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯈꯥꯡꯈꯤꯕꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯏ ꯇꯥꯔꯒ ꯈꯥꯡꯈꯤꯕꯗꯣ ꯅꯪꯒꯤꯗꯃꯛꯇꯅꯤ ꯊꯥꯖꯧ ꯄꯤꯇꯠ ꯄꯥꯇꯠꯄꯒꯨꯝꯅ ꯊꯝꯃꯣꯏ ꯀꯔꯤꯒꯤ ꯂꯩꯇ ꯂꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯒꯗꯧꯕꯅꯣ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯎꯔꯕ꯭ꯔꯥ ꯁꯣꯔꯣꯛꯇ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯩꯉꯣꯟꯗ ꯕꯤꯈꯥ ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯣꯝꯅ ꯎꯔꯕ꯭ꯔꯥ यीशु मसीह के नाम पे दे है हाइबा उरब्रा उदे करिगिनो महक्की वाही लेबा अइने नखोइदा पितत पाततपगुमना थंबिरोय अदुबु थमोइ सेंगना माना अइगी नुपीसिना क्रिश्चियन ओइने तविनी अइने ओइरिनी कइसु खंगदे नुपादुना हाइबदो खंगदेदा बाजी हाय खंगद्रगा करमना इनो ओइगदोइनो मयाम खंगद्रगा करमना चेंगसे पुरगा चेंगसे थोंगगा चाक ओइदोइनेना खंगद्रगा चेंगदो दुम साइ चारदी कमाइ तौनी पुक थिलक्तना अनाबो ओइरकनीबको अदुना मिंखकी क्रिश्चियन अइना हंदक कुकी लालहौबसिंगना कुकी पुनमक्ता नचदेको मयाम लालहौबसिंगना मिचम हातोरकपा ममांगदा हातोरकपा हाटपीगनु नुंसीसी कोकपीसी मी कोकपीउ हाइना मयामना कोपाउ सेमख्रबनी अदोम चंगदुना यंगबिउ ममांगदा वीडियो अनि सेमबदो हंदक मैतै नुपा अमा हालकपगिदो YouTube na mathan kakthale karigino khangde mi lising 10 hek helakpaga kathatle YouTube na bhaw yeng yade yengning adugumba violence to mem ko YouTube na bhaw kakthale ba video ani mak kakthalame karigino aina mekhoi da kuki la lawba sing da ngangi bado nekhoi Christian oiraga Christian gi thabak tawde hena ngangane Jesu Christa na afaba wapau sandu mi hatpase afaba wapaura micham hatpa afaba wapaura Christian haibse noigira masai oza ahanduna haibibado nekoina ekhoi kaino se thado phajakraba lining lesson thado ga kanglup amagi haina hairido ekhoi maitei gi phajakraba dharma thado panate maitei gi chatnabi thado panate haijabani ko ekhoi maitei amoina maitei gi inat yokhatsi maitei mateng pangsi maitei khakta sunate Christian oiragadi isu thajragadi maitei mayang chingmi haiba leite punamakpu mateng pangu ngamjaragadi maramdi ekhoi na ngasi tawribase sargada lan pasilibani haiba kaubigani
Maram adunani aina mekhoida kuki la lobusingda aina ngangido aina ngangisi karigino ba Jesu Christa na lairamba taragadi oirom da laiba sa diabol amasung magi dut singi damak thaurang tau khaba lomba nai daba mai da chalo harakani mase ishor gi wahini mioi kharana kuki da support tauba terrorist mi halasu yai haiba kharana di shawe bako mekhoi da di adugumna haibi na ba mi sumta leiti wayan yathang da hai mi hatloi daubani Jesu Christa na hai nekhoina takre nekhoina mi haloi dabuni ina nekhoi da hairi kanagumba amana mahakna kanagumba amada kokpiba ngamdaba du phau du adusu yade kokpiba ngamdaba yade mitna khana yengba yade mayam wayan bada tagani kanagumba raka hairabadi mahak wayan bada tagani kanagumba mirem hairabadi mahak wayan bada tagani ishori wahise Christian oiba Christian changba haibadi in short samna nungshiba kathokpa ngakpiba pothaba gi punsi Jesu Christa na Calvary gi cross ta loibiramle aduga mahakna phongdokkiba waahei pumnamak thunglare taibang panbagi aroiba matamda you are toy harakani laina lachat khangdaba lakani lebak amagi mathakta landarakani nungshiba handarakani pumnamak oinare amasung mahakki waahei ama leiri ai wayen nabagi damakta lakani yaudagi hameng khaidok pugum dharma chenba pap chenba khaidokani mina Christian oyena oibiganu Jesu thajabiu church ta khoina chatlibase adomgi yum adomgi nungda Jesu Christa lei church ta khakta Jesu Christa lei haina chatkanu adomgi imungda lei adomgi yumda lei adomgi nungda lei nekhoigi nungda aina lei haiba ishorneba khutna saba sangda leite hai nekhoina sariba khutna saba sangda Jesu leite ishorna sabirakpa nangonda aingonda Jesu lei thawai singba lei church ta karibado thajaba sing pullagane pullaga ishorbu thagatnabagini adubu church ta chatlaga amaga wakhal pukchel manadaba amaga yingthinaba mana tawrisibo aina mot manadraga dine church ta karaga saunaraga leigadabo oiragadi kadabana fai mot manadraga di maramdi mi ani natraga ahum punu mafamda ai lei haibani Jesu Christa na komayam church kabiu adubu nungsinabiu pukning pukchel amato oibiu Jesu Christa ming khaki oiraga kanaroi maramdi mahakna khangi nangna Jesu thajei Christian haribado karamba type ki Christian no lumbu sabra punging ingbra natragana bodong sauba isingla mayam inge haraga ingo sage haraga saro Jesu Christa mahak thajabadi pap kokchaba punsi nungsidra aidi yam nungsi hanni nungsiramde aigi damakta su yauna aduk awaba khangki amuktang yengbiu adom sangaga Jesus Manipuri film aina leibani maitelonda YouTube ta changoba ko Jesus Manipuri film aina aduda Jesu da otpi khibado yengbiu mahakna leiringai matamda kari tawrami haibadu su adom yengbiu taibang panbada mapu amakak leiba nangbu yam nungsi haiba adu katlo kaim katlo haidaba mayam nang nungsi da haibiba nangi damakta sibiba nangi damakta hingatba aina nangbu thadok piro yana haibiba sini mayam yam thagatchari video sibu sembirakpa oja singbu thagatchari ko kaigumba yengbiba taragadi adum aigi thamoida faujabado phongdoksabani oja sing ichilinaw ichel sing ayhakasi pi ngidagi hona shor kanano haina hangjarakpa ma oirami dharma su yamiba karigino haiduna adubu Christian haiwa sidi yam yaramde haugi laine hain khalami Christian se yam nungsidaba aduga yam handhabagumna khalami masigi maramna akhoi yumdagi kabungan saiba mafam aduda numidangi pung 11 makhai muk taba matamda akhoi mi 5-6 na hidak ngauraga compound da sellaga pastor ma phuki makhara tara faubada kaudana netna tauki mathangi numita ai khangodana ai chatpa ngamkide kok ngauraga leiki mihun chongaga leiki ai shirani haiduna ai khanki imagi makhung pairaga ima ai shirani aina phattaba thabak tawrure ai punsida nadaba anaba naduna yengbasu ngamdaba chatpasu ngamdaba mayam tawduna leirame aigi nupida haire tumnabagi doctor danare tumnabagi hidak piraga muhena phatre doctor da yenghalle yenghanba matamda psychiatric ki doctor da chalo haiduna
psychiatric doctor chatle mahakna nang nathanda karigi laibno nangi nanayumgi mi puraktriba karigino nang yam henjelle haiduna wakhal sida ai sirani haiduna dum khan khare maram di chatpasu ngamdre yengbasu ngamdre mayam hippasu ngamdre sumai tawraga lerami adubu pastor duna compromise ki lao haina kawba matamda akoina chatli ngamdana chatpa matamda pastor duna hawgalaga mamitagi mapi taraga haije Jesu Christa nikhoibu kanbiu khangjadabagini nahakna lakpibudi pap chenba singi damaktani mase tawa matamda ina chenjelaga pastor adugi makhong paina kolaga ina hai oza ai lankhre aibu kanbiu oza ai ware oza ai lankhre haiduna hairiba Jesu Christa mahagase matik chawa mapuni adubu mahakna pastor duna igi damakta ishwarda haijebiki aina isana isada khanjeki landra phawbada waahei ama soibada phudagi hattagi tawbire changaga ahingda phuriba pastor du mi mari mangana mamai pomaga igi damakta ishwarda haijebiri base karigino pastor sina phari base mana ningiba Jesu kanano haibase Jesu Christa se kanano haibase hangba hausaki madugi matungda Jesu aibu hatok piganu haibase igi ishwar khurambagi maron oikhre adudagi ishwarna igi manglanda nongma thokpiraga asumaina lepaga ingonda phairapna yengaga hairaki nangi hanagi anabasing aina fahanbirabani madugi matungdagi aigi anabasing kokcheki aigi nupigi manglanda Jesu Christa thokpiraki aigi chanupasing kanbiraki ipana tawhanbiba thogalni phattaba kayadagi kanbiki dukan macha ma famjei famiba dukan mafamse yamna tamnai haiba mafamni bhut thoi haiba mafamni ahanbada aina karisu yengdana karisu mingonda tanaba leitana dukan sare dukan se saraga famme uwang ta horami yanthalaga soroki mataida makhon hek thokpa lengoi chaibagi mawongda tinda jar tauba bottle se mathanta tarakpa aigi chanupa yaimagi mangasamda khut macha mangagi dak taraga lerami amasung chanupana mikap tholaga nongalamdaida papa bhutna mangasam pairaga namami hai puduna chatki kanam su yengbiu yade maramdi mafamdo phattabanina ipa ishor ngasidagidi aigi dukan ase aigi area ase ipa nangonda sinajari aina dukan asida changba matamda ipa prathana ipa nangonda haija hodre ngasidagidi ipa na ningthau oina panbiu aina haikiba numitagidi pekpok phau laude amasung aigi thamoi di aigi thawai di Prabhu Jesu na ibu mamal piduna laibibani ai hingabasu Jesu gi damakta hingani shirabasu Jesu gi damakta sigani aduga Jesu na hai ai di hingat pamasung hingba duni ai bu thajaba mahak adu shirabasu hingani ai bu thajaduna hingliba mahak na kaidongwai desu shiraroi nahak na masi thajabra haiduna Bible da hai ai thajai pa ishor maramaduna Jesu Christa aigi taibang panbagi amasung sargagi asengba chumba ipa ishorni mahakna aibu kanbikibani amuk lauba lakpigadawri mahak ase sini mayam aigi thamoida leijabado kharadang phongdoksabani mayamna comment tawbiramuko mayam Prabhu Jesu Christa taibang panbada leiba jati pumnamakta thajaba leiriba aduga khwaidagi hena mising yamba taibang panbada mabu thajaba singse mayam maramdi mahakse achumbani hai mayam lambi adusu achumbadusu hingbadusu aini aigi pala natana mi kanasu sargada ipagi mafamda thungde haibiba ipagi waahei lei Bible pabiu mingkhaki Christian haina kaubiganu Jesu Christa na kari tauki adomgi damakta haiba khangbiu thagachari mayam ai matang asida lusinjirage share tawbiramu thajabasingna thagachari